Nainabagi Thoram Masida Mayambu, Taram Oxari, Nasidina Group, Roman chapter 8 key 18 to 39. Among the Dina Kraba Atugi, Makani, Masina Roibe Saruni, Hairiba, Nasigil chapter Sida Twice Eikhoibu the Mahajabiba, Amasung, Ishworgi nungshibadagi, eikhoini Ishworgi nungshibase, kana amattana khaiadokpa ngammoi, kana amattana tokhaina thamba ngammoi, haibigi maramda nainasi. Ahanbada Ishworda Pathana Tokse, Struggle Lady by Tagasari, Queen and Naina topic as a Kitawai sang on the Sang Pituna, Ainangamo Kudemonaki and Matuno and View, Tari Basin Ocean that's Nana Border to Pinabio, probably swinging in the Kurumjay. Amen. Verse 19 to 22 Paminasi. For Madam D, the earnest expectation of the Creator waited for the manifestation of the Son of God. Idea Shona Lysium Kraba. Ishworgi Kusemna Punun Sangna Tawayana Ishworgi Masan passing Pondo Pigadabado Ngai Heaven. Ishworgi Masan passing as a Pondo Pi the Karamatan Pondopni, Prabhu and Ishubalapumatanda, eikhoibu, Patagi, Prabhu the Taza Krabam, Punkumasa Kadi Kraba, Mishkadu Topa do, Adugi the Mok Kusem Asina, Heidi Proketi the Labor, Punamu. When Ahing Bajiba Kudim Ahing with Waipam Kudima na Ngai having a Masida Palipse. Madam di Eikoi Ishworgi Kusem Kudima say vanity well, vanity have the Equina Canada have the Siva Naiba Aduk Moposaxing, Adu Amor Pai with the Oele have the Adum Masikaram no way divine moin winning over Nate Masi by Mahan Webne by reason of him who had subjected the same in the hope. Asada hide some other Masibu Makaporan Karaba Maha Aduki Maram Nani Havni. Have the Masikudamuzageno if a down a pato would get Quase Siban Ivan Quay a quay with Shonas Hapang Krabnev. Aduna Marum Iduna Shonas Hembikrabo Kudim Masijo Sapang Sirapang Aduna Makuju Canada Vanity have the waiteth Evan Mubsu Ebukum Makoshu whatever. Adubu Asama delay aside the Prabuna a sigmo way with Puma say Apaba Hana if you want to the Hanbay Asabdi Eikhoibu Prabhu the lady. The verse 21 time Madam D. The Creator itself also shall be delivered from the bondage of corruption into the liberty of the children of God. Aramdi Ishworgi Kusem Asigma Equina bondage of corruption, Siba Naiba, Morpa Naiba, Aduga Quitava Naikraba, Pudima say, Masigi Bakapon Crow, Kudima say, Kayoba, Ishworgi Massaging in Ningtamba, the glorious liberty of the children of God, Ishworgi Massaging, Matingan. Panglaba Ningtamba to the Mokoshomu can be any Ampade Masina have the Eikhoibu missing a say, Eikhoibu can nagi the Ishworgi Matemanda, Koi Ningtamba to the quick can be denied the Prabuna Lapane, Prabuna Sibire, Aduga Prabu the Tazatuna, Maki Tojangi Makada, Hinjariba missing Aduna, Adugupa, Hana Pibamado, Koshivan at the Puma to the Quemu Lakaneva. The might of Aduguma can be but do that. Equate Kusem as Yaun Hamne. Kusem de Hoi, Sean Prabuna Lapomatanda, Taipana like Shogi Sirapang, Wokudima, low in a cigarette, low in a mahan crane, Aduga Mona, shame whenever. Maduni, Maramni, Aduki the Moktani Hamne. But 2024, we know that Equina Kang Maramdi, the whole creation groan and travel and pen together until now. Huji Power had the Shon Sambikra, couldn't but say, Tentana with Na, Awa Kangun lay. Punamakadikam, Divum. Mui Benata Bopaki the Moktani. Heidi Equina Patore, Ishona, Equate the Moich and became never. Mitatawa, Lady Kudemose, Kutsem Kudemose, the Mitatawa Tower, the toy Pambazi, the sing pretty with the label Kudemose, Equate the Mokshabi, never Ishona, Equinas Hapang, Ramnam Kuchus Hapangi, Habs never, Holy Power Habsne, Masi Equina Kogumse 23 to 25 Pamina say. And not only there, Makoi the Natana Kusem, see the Natana, Eikoi Samosu, have the Tawai Assembly, Ahan Mahising Pankraba, Eikoi Samoksu, Eikoi Samokta, Tentazari, Hamne, Madam the Eikoi Shu, Tentazari, the waiting for the adoption to with the redemption of body, Eikoi Shangasek, can be Bado, Adugisaki, Nai Duna.
ngainaba ekhoi yokhatpi adoption oibido adoption adi ekhoi isar masa sing ona yokpi bido shona yokpi ba shona khona nawong na konbi ba do madu phangni ai thama ekhoi shu ekhoi gi manungda ekhoi ju teng thaduna leiri baneba maramdi ekhoi na pa tokre pa tobudna maram moiduna Ishworgi sirabado phangre sira phangbasina maram moiduna ekhoi ju teng thari baneba ekhoi gi asajo kanano ekhoi bu kanbiba habde ekhoi gacham kanbiba di prabhuna ani shuba lakpa matamda ekhoi kanbibado madugi damakta neba madugi saki phangningai gi thama ekhoi shu aduga madugi matungdagi ekhoi je Ishworgi masasing oina ishona ekhoi bu loksan bi khaganeba adugi thama ekhoi na asa ngairi habne ekhoi na aduna prabhuna ani shuba lakpa ki dama ekhoi na karwana ngai si 25 ta adugu if we hope for that we see not 24 sorry for maramdi were said by the hope but hope that is not sin is not how ekhoi se asa adune maramdi ekhoi se asa aduna kanbibne karamba sa prabhuna ani shuba mulakni ekhoi bu kanbigini ekhoi bu phatai kanbigini sibana ibra hasang oi ekhoi se sibana idabam to on topic ni ekhoi se glorified obigini haiba du ya sa ekhoi ni hingbane ba adu ekhoi na uri ba du de asa na teba maramdi mi amana uba do adu da mahan kari gi tama asa tawgani ekhoi na uba posing adu da ekhoi na asa tawroiba ubu posing udaba dune ekhoi udri prabhuna ni shubla ko de ekhoi udri prabhuna ni shubla ko bu kan bi gedab che ekhoi ubu khamde maside asa ne ba asa ni ekhoi na thaja tunu ngai ne ba masini ko ekhoi na haje 25 ta ekhoi na udaba tu da ekhoi na asa tawragati adu oiba taragati ekhoi masi ekhoi kham kan ngai se habne ekhoi kham kan ekhoi ngai gedam ekhoi ngai je ekhoi kristan oiba kudimase masik thamai khoina oiri bane khoina kham kan mu loina prabhuna amu lakko matam de khoi bu kan bigini habisi ga asa dai khoina christian oisi khoina ngai ja si habisi ni among verse 26 to 28 ta khoi mu pamina se mataw adugumna thawaina so ai khoi ga somba de mateng pange ai khoina khoina karamna pathna tawgani habdo khoina kari ishodagi khoina kari ni chakani habdo khoina khangde khoina pathna tawon thokdo khoina khangde adubu thawai masamuna ai khoi ki tamang tengtha khoina khangbu ngamda khoina haidokpa ngamda ba tengtha bagu lenina ai khoi ki tamang haijabi hamni khoi shobu yam thagase khoina maramdi shona khoina thawai sengmo bibiduna khoina pathna tawba khoina kari khoi ki pungdigi kari pathna tawsi haiba ekhoi khangma ngamdaba do Ishworgi thawa sangmana ekhoi gi tamang ipai shora prabhu jisu kristo ngoda mang haijabi masigi tamang yam thagasi sinafsing khoi ka isu waninga lete khoi prabhu da thajaduna laisi verse 27 da aduga mahangna ekhoi gi punging thawai gi punging bukari kari thawai gi punging ase kari no haina khangba du mathiriba mahangna he that searches the heart knoweth what is the mind of the spirit hai ekhoi gi thamoi bu thiba mahangna thawa samagi pung de kai le habdo mahan khangi maramdi he maketh intercession for the saints according to the will of God ekhoi gi sen sadi dharma sema mising prabhu da thajakraba dharma sema mising adugi damak Ishworgi anengbai matungina mahangna haijabi hebni mahangna haijabi he 28 yingchi Amasung we know that all things work together for good to them that love God, to them who are called according to His purpose. Ishworgi pandangi matungna kaukraba mepung khudima aduda tolibu khudima se tolibu punma se koibu phaningai gi damak thokani habse ekoina khanghe kya phajakraba promise na ishona snausa christian oiba ekoina awaba oirabasu adu nungai pu oirabasu ekoi punsida ekhoi nungshidaba isasing natraga nupi angangsing ekhoi kaina bu orgasu matbu pang oibo orgasu ekhoi da tholiba kari gum thokpa matam da ekhoi na wa ba nangliba orsu hara orsu khuding ma se kedoba ekhoi bu phaningai gi da ma ishona thon bani habse ekhoi na kawkum se masida ekhoi na ishob ko aina wa ketang nang bo matam da accident ama nang harasu laina thina bu orsu ekhoi na cancer bu na re harabasu any tamthiba laina amana nara ga ekhoi sire ai gi isa sire nadraga ai engonda wa ba nang harasu ekhoi na
karisu aikoina masida ko ishwara ngamdaba phaukumse maramdi masi khudungase nang aiki phaning hai ki tama aikoigi tungda phaning hai ki tama ishwara loina khangduna loina sembiri bneba zomna awaba nang kiba maki basa masu myam kaina kiba maki lantung khudung loina mangba mai masa pumma makokte nam khong phauba yanong thungdana awaba nang kiba khudung ma do kari ki damoktano mahapu phaning hai ki tama neba adugi matungna mahapu adugumba sayeng adu loiraba matungda bha hana leiraba punsi adudagi ma saruke amam hena ma apabu oikiba khudungmakse aikoigi phaning hai ki damak thokuni haibase aikoina kaugumsi haibase masini masiga asada aikoina hingmina se aina mayam haijare 129 30 damu yengse manamdi whom he did foreknow mahangna hakna khangkhibado khangkhaba mukhoido he also predestined to be conformed to the end that he might be the firstborn among many brethren haidi hana khangkhibu khudung mato ishona su paki masakna paki saktam madu da mukoiche saktam madu ga mai masakna paki masakna pa adu kalam sat mana ni ngai mukoiche marai bu le pi hem ne kari na motano haidi koigi machim nau kya ki marta han pokpado ma ko hingai ki tamo haibne masida je kanau misna predestinate haraga kanau search kana predestination haidi phana phataba mi orsu ishona mahakchi kanbigen and lep kraba mi duru rambo orsu phataba orsu ma an kanbirani aduga kanau mina phaba dharma se ma kemam tawba tar su ma ishona mahakchi sisno hana lep kraba tar di ma ki punsida pa mam torosu ma thi no tan salaga thani haiba eikoigi decision na eikoigi choice na eikoigi liable ep haiba adugu bado khangda predestination tapi bele madu aramane sidai shona predestination na epse karino shona khangbu kana kana sarga sakani kara kana nurok sakani epse kana gi ma ki decision na ma ki marai mahana lepsaba ma ki phire badugi matungina kana na sarga sakani kana na nurok sakani epse shona loin khange sinausen adugi matungina haibne aduna haibdi eikoi nang norok sakadab na khoi chat saga sanu saga sakadab na khoi chat saron haiba shona leite shori mi pung khuding ma pukan bi ba pame atubu ma mai ki khoi khanja budugi matuna mokhoi gi level lepsa bane maramni mi amana norok ta chapa matamda ai masi shona salan bane haiba ki dai to puro masam sana pukne ba maduni shona haibse madugi matuna shona haibni shona khangi ba dugi matuna shona tawbi haibi hamne aduga maramdi kaino krista je ahanba Masinaw sing magta ahan ba pok pai du oni ai dama hoi kristana kamaina firstborn oi dibno haibse kana mis nang pe firstborn oi begin oi haibgi maramdi ai khoi taibung mi khudim ana hingba haibse ai khoina adamgi matamda roi matamda lebi mi khudim ana hingba sarga sat haibse kana no prabhu ji suna pokpa prabhu ji suna hingkat siba hingkat padugi makha poleba aduna maram oi dana prabhu ji se prabhu ji su krista je ai khoi gi ma han pokpa haina khoina kaunari baneba maramdi mahana po omdradi ekhoi tai mebe khoi hana pokra jo khoi sigre ba khoi je amohna ekhoi je hinkat pe asa amohna kaina taw no na pokwa haibi asa do shogi masa oi phai du phangoi madugi thamaktani haibisine prabhu no oi haibise masi ekhoina masi kaugumse aduga aiki 31 to 34 mo pamnese what shall we said to these things if God before us who can be against us shona ekhoi da mu lairaga di adoi tardi koina kari haigni shona ekhoi da mu laibi batarabdi kanada ekhoi gi marta lepangani haibni sida kanana ekhoi gi marta lepangani kanana lepang moi koi nausing saitan ekhoi gi marta lepang udabse saitan ne saitan khatane saitan ekhoi gi marta lepang adu shona ekhoi gi da mu laiba tardi saitan su ekhoi da kari shu tawbu moi habisne verse 32 da mahamaki masanupa bu kanbi da tuna aikoi panamaki dhamo pithokheba mahang na ko how shall he not with him also freely give us all things aduna adugumba ispa ishor duna aikoi gi da kale bu khudum ishona lemna pibi roidra haibne pibi gni ko aikoi gi dhamo lemna pibi gni karamna pibi roidamno pibi gni haibne masina haribudi prabhuna ipa ishona eikhoibu kanbiningai dama mahaki macha matangai masana pase eikhoigi lembe pithopi kheba sinausha aduna eikhoigi punsida eikhoina darka leba hingba changba darka leba
thawai ki damok darkar leba koi ga arang khubang ki damok darkar leba khudumok to koi na ishoda niba matam da ishona loina mai koi da lem bigne koi na ma ki aning bigi matung ne koi na ni si habna yam pada karba promise ni snafsa Roman 32 am pada ko masi mapa na koi hingsi habne so na koi da aduna koi kar shu wani ngalite koi na norok ta sakni habi ki wani ngalite adu bu ai koi na Ishworgi da hong le patara ga di ishona loina pibigni 33 dabse masine who sell anything to the sons of God ishona khandro ko mi este kanana maran signe it is God that justified adu bu chuman bi ba adu di ishoni aduna kanana koi bu maran signe Saitan koi da phana maran si batara su chuman bi ga da ba wain ban me adu du chuman bi ga da ba adu di ishoni snausa aduna koi chu kai chu kainga lete hoi Saitan ne koi bu na koi revelation 11 da pars na koi khang ni Saitan ne koi bu shon mama da le panai ne koi na mahang koi bu chu pap don ba adu ga shon mama da su koi bu maran si ba se Saitan ne ba su ke mate par ki da ba de dia bo na ne adu bu kari mo Saitan koi ba maran kyam si ba tar su koi na Prabhu da thasa duna mahang piba pangal sakti ki matung na mahaki aning bagi matung de shogi aning bagi matung na maka pon to ne hingsi adu ita de koi na karshu kin ngai lite habisne masi da haje who is he that condemn koi bu maran si ka da ba wan ba matam na maran si ka da su kana no it is Christ that died yet he is risen again aduna si khraba koi si khraba amusu hinkat khraba Ishworgi yathangmana kanda lairiba eikhoigi dama haijaliba Krista adunani hani maran si bazu kana mahangnani haibisine akoina condemn akoina mi se sishno haina maran si kadaba condemn to kudaba se Prabhu Yeshu Kristan neba atubu Prabhu na eikhoigi dama Ishworgi eikhoigi dama Ishwar da haijaduna lairi mahaki makhut akoina yupi na thakiba aduga marai bada tingkhangi lup tawkiba khongna yupi thakiba dak dug loina Ishworgi dama eikhoigi dama Prabhu Yeshu na haijabireba eikhoina Prabhu da thachaduna sangma matanda eikhoigi paap kadamok loina sangma matanda Prabhu na eikhoigi paap do copy kani aduga mahang pa Ishworgi mamanda haijabigneba aduni adugumba Prabhu na haijaringai da eikhoibu kanana maran sibu ngomni kan asu maran sibu ngomoi ko mana eikhoibu justify to bigini haibise eikhoina kaahumsi adugo eikhoina maki adungbi maga laiduna Saitan matune inbatara ti mana eikhoigi tam karishu tawba ngammoi koina roi dong sala se IK 35 to 39 da masine Krista bunung siba adudagi kanana eikhoibu khaidokpa ngamgani awa anana aduga puning wakal nuai tabana ot naibana saktang bana phi setpa phi thongma phangdabana aduga khudong theba nangbana thangna eikhoibu thangna eikhoibu phana hat patar su punama sina eikhoibu kana khaidokpa ngamgadra as it is written sumna ire eikhoina mahaki maramgi dama ma nanghi man for dice nanghi maramgi dama eikhoise numi khudingi eikhoise khali hango eikhoise hat kadaba yawgumna eikhoise singthapi hane Christian oi eikhoise Prabhu ki dama asumba lepa eikhoise Ishworgi apho boxing lok eikhoise time panda leba ai sebok singna yamna waba nangkhre hoi eikoi Manipur India da Christian chi puron khana badam kyam chikre awa kyam rom nangkhre aduguma madu nangkhre ba adumaina ikhre adumaina awa ba nangkhre adubu haid ba myam asina koi bu Ishworgi nungshibadagi Krista bu nungshibadagi khaidokpa ngamgramne no ngammoi ko in all these things we are more than conqueror through him that love us eikhoibu nungshiba mahaki mapana eikhoibu nungshiba Krista gi mapana hiram kuding masida eikhoise kaidoba hena mai pakwai do khone uhele kisan chingbu Saitan khanbase Christian chinga chebu onai laga khalaga tublaga mkhoi phagani napthaba gomgani haira khaleba adugi ora taida da kaidoba Christian chingbu hat nairaga onai raga mkhoi di hena da Ishworgi asumba se mai pakko oi hene eikoi ju hena modern conqueror have joy to mi do adu hena oi hen khre havne snapsing eikoina maduna eikoina awa Prabhu ki tam awa banung de eikoina karshu kininga lete for maram de I am persuaded that neither death nor life
ꯑꯩꯈꯣꯏꯅ ꯁꯤꯕ ꯑꯩꯕꯨ ꯀꯟꯚꯤꯟꯁ ꯇꯧꯈ꯭ꯔꯦ ꯑꯩꯕꯨ ꯊꯥꯖꯟꯈ꯭ꯔꯦ ꯃꯗꯨꯗꯤ ꯁꯤꯕ ꯍꯤꯡꯕ ꯁꯒꯗꯨꯁꯤꯡ ꯄ꯭ꯔꯤꯟꯁꯤꯄꯥꯂꯤꯇꯤ ꯍꯥꯏꯗꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯂꯩꯕꯥꯛꯀꯤ ꯄꯥꯌꯦꯟ ꯊꯧꯗꯥ ꯇꯧꯔꯤꯕ ꯂꯩꯕꯥꯛ ꯅꯤꯇꯤ ꯅꯤꯌꯝ ꯈꯨꯗꯤꯡꯃꯛ ꯑꯗꯨꯒ ꯁꯛꯇꯤꯁꯤꯡ ꯅꯠꯇ꯭ꯔꯒ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯅꯠꯇ꯭ꯔꯒ ꯂꯥꯛꯀꯗꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤꯅ ꯑꯋꯥꯡꯕ ꯑꯣꯏꯔꯣ ꯑꯅꯦꯝꯕ ꯑꯣꯏꯔꯣ ꯑꯗꯨꯒ nor any other creature shall be able to separate us from the love of God. The mahusagi kusem no oragasu eikhoibu ishori nungsiba haide eikhoigi Prabhu Jisu Christ ngonda leiba ishori nungsiba asidagi eikhoibu kananasu khaiadokpa ngammoi he yam phajai sinapsung masina haibidi eikhoina watpanang kanal misna onnairaga khoida dhamka taraga halaga tublaga yumai thadokpiraga khoida maran kyamarum khrisan oiba khoida marang kyamarum sibiraga khudong thiba kyamarum helaga yani watnaiba sum hiram khudingda khoina saithana puthokpa li hakchang waningai gi oban watnaiba mongda chu kyamarum onnairaga su aikhoibu shogin nungsibdi khaiadokpa ngammoi kanana su sungang ngammoi khangwa aduna aikoi shobu nungsitse Christian aikhoibu nungsib asidagi separate tahonba nganghdaba kanana su laite aduna aikoina karisu wa kumse ishori dama aikoina thona phana lepsi Prabhu na aikhoibu nungsibidi mahan aikoi dama haijabiri thawai sangman aikoi ki dama haijabiri aikoina kalai khudimok to ipa ishona su aikoida lemna piningai ki dama ngairi aduna aikoi karisu ki gumse aikoina pator hamba tarabsu Prabhu aikoina punung hongbu loina Prabhu da laktona aikoina ipa da aikoi ki tarkale khudima pap thadokpu ngamningai ki dama aikhoibu awam Prabhu ki dama awaba khudima ase khangba ngamningai ki dama thona aphana mayok haba ngamningai ki dama ꯑꯩꯈꯣꯏꯅ ꯄ꯭ꯔꯚꯨꯗ ꯆꯪꯉꯒ ꯑꯩꯈꯣꯏꯅ ꯇꯨꯖꯁꯤ ꯍꯥꯏꯅ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤ ꯏꯆꯤꯟꯅꯥꯎꯁꯥ ꯑꯗꯨꯅ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯥꯟ ꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯍꯣꯏ ꯇꯥꯏꯕꯪꯄꯥꯟꯗ ꯑꯩꯈꯣꯏ ꯑꯋꯥꯕ ꯈꯔ ꯊꯦꯡꯅꯕ ꯇꯥꯔꯁꯨ ꯑꯩꯈꯣꯏꯗ ꯏꯁꯣꯔꯅ ꯄꯤꯕꯤꯒꯗꯕ ꯑꯔꯥꯝ ꯈꯨꯕꯝ ꯑꯗꯨꯒꯤ ꯌꯦꯡꯂꯒ ꯑꯩꯈꯣꯏꯅ ꯍꯔꯥꯎꯁꯤ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯅ ꯈ꯭ꯔꯤꯁꯇꯥꯟ ꯑꯣꯏꯁꯤ ꯑꯁꯤꯒꯨꯝꯕ ꯁꯟꯗꯣꯡꯅ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤ ꯄ꯭ꯔꯊꯅꯥ ꯇꯧꯃꯤꯟꯅꯁꯤ ꯁꯔꯒꯗ ꯂꯩꯕ ꯏꯄꯥ ꯌꯥꯝ ꯊꯥꯒꯠꯆꯔꯦ ꯏꯄꯥ ꯄ꯭ꯔꯚꯨꯅ ꯑꯩꯈꯣꯏꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕꯤꯕ ꯅꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕꯤꯕ ꯂꯣꯏꯅꯅ ꯊꯋꯥꯏ ꯁꯦꯡꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯅꯪꯉꯣꯟꯗ ꯀꯔꯤ ꯄ꯭ꯔꯊꯅꯥ ꯇꯧꯕ ꯀꯔꯝꯅ ꯄ꯭ꯔꯊꯅꯥ ꯇꯧꯒꯅꯤ ꯈꯪꯗ꯭ꯔꯕꯁꯨ ꯊꯋꯥꯏꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯄꯨꯛꯅꯤꯡ ꯈꯪꯕꯤꯗꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯈꯨꯂꯣꯏꯅ ꯄ꯭ꯔꯊꯅꯥ ꯇꯧꯕ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯒꯤ ꯐꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯄ꯭ꯔꯚꯨꯅ ꯅꯤꯡꯁꯤꯡꯕ ꯂꯥꯛꯄꯗ ꯑꯩꯈꯣꯏꯗ ꯅꯍꯥꯛꯀ ꯂꯣꯏꯅꯅ ꯂꯣꯛ ꯅꯥꯏꯗꯅ ꯂꯩꯃꯤꯟꯅꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯇꯧꯕꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨꯒꯨꯝꯕ ꯑꯁꯥ ꯑꯗꯨꯗ ꯑꯩꯈꯣꯏ ꯍꯤꯡꯕ ꯉꯝꯍꯟꯕꯤꯌꯨ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯄꯨ ꯅꯍꯥꯛꯅ ꯕꯣꯔ ꯄꯤꯅꯕꯤꯌꯨ ꯏꯄꯥ ꯏꯁꯣꯔ ꯑꯩꯈꯣꯏ ꯅꯍꯥꯛꯀꯤꯗꯃꯛ ꯑꯋꯥꯕ ꯈꯥꯡꯕ ꯉꯝꯍꯟꯕꯤꯌꯨ ꯍꯥꯏꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ